ꯁꯤꯛ ꯑꯅꯤꯒꯤ ꯃꯇꯥꯡꯗ ꯚꯥꯏꯔꯦꯜ ꯑꯣꯏꯗꯅ ꯃꯌꯥꯝ ꯑꯃ ꯇꯧꯔꯦ ꯑꯗꯨꯒ ꯌꯥꯝꯅ ꯆꯥꯎꯊꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯊꯧꯕꯥꯜ ꯇꯨꯗꯦꯅ ꯋꯥꯔꯤ ꯄꯔꯁꯣꯅꯦꯜ ꯑꯣꯏꯅ ꯃꯥꯅ ꯄꯣꯁ ꯑꯃ ꯊꯥꯡꯒꯠꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯀꯩꯅꯣꯗꯨꯅ ꯅꯨꯄꯥꯗꯨꯅ ꯃꯉꯣꯟꯗ ꯃꯦꯁꯦꯖ ꯊꯥꯕꯒꯤ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯂꯣꯏ ꯂꯩꯀꯣ ꯊꯥꯔꯒ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯊꯧꯕꯥꯜ ꯇꯨꯗꯦꯅꯁꯨ ꯌꯥꯝꯅ ꯐꯖꯕ ꯃꯑꯣꯡꯗ ꯃꯉꯣꯟꯗ ꯏꯀꯥꯏꯕ ꯄꯤꯕ ꯆꯩꯕ ꯈꯣꯠꯄ ꯇꯧꯔꯀꯥꯟꯗ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯣꯏꯒꯤ ꯁꯤꯛ ꯑꯅꯤꯗꯨꯅ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯃ ꯊꯥꯒꯠꯂꯛꯑꯦꯕ ꯊꯥꯒꯠꯂꯤꯕ ꯚꯤꯗꯤꯑꯣꯗꯣ ꯃꯗꯨꯗꯣ ꯂꯥꯜꯂꯦꯅ ꯁꯦꯡꯗꯣꯛꯄ ꯅꯠꯇꯦꯕ ꯃꯈꯣꯏꯗꯨꯁꯨ ꯑꯗꯨꯕꯨ ꯃꯣꯏꯒꯤ ꯃꯦꯁꯦꯖꯇ ꯑꯩꯈꯣꯏꯅ ꯉꯥꯡꯅꯔꯤꯕ ꯁꯛꯅꯔꯤꯕꯁꯦ ꯖꯨꯗꯤꯑꯣ ꯍꯥꯏꯔꯤꯕ ꯃꯗꯨꯗꯨꯒ ꯃꯈꯣꯏꯗꯤ ꯄꯥꯔꯁꯣꯅꯦꯜꯅꯤ ꯍꯥꯏꯕꯅꯦꯕ ꯑꯃꯔꯣꯝꯗꯁꯨ ꯆꯨꯝꯃꯦꯕ ꯑꯃꯔꯣꯝꯗ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯉꯁꯥꯏꯒꯤ ꯃꯥꯅ ꯎꯁꯤꯠꯇꯅ ꯍꯥꯏꯕ ꯈꯣꯠꯄ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯅꯤ ꯇꯧꯔꯤꯕ ꯃꯑꯣꯡꯗꯣ ꯄꯦꯟꯗꯕꯒꯤꯅꯦꯕ ꯑꯗꯨꯕꯨ ꯃꯥꯅ ꯁꯦꯡꯗꯣꯔꯛꯑꯦꯕ ꯃꯩꯇꯩ ꯄꯨꯝꯅꯃꯛ ꯃꯅꯤꯄꯨꯔꯤ ꯄꯨꯝꯅꯃꯛꯀ ꯃꯈꯣꯏ ꯌꯦꯛꯅꯕ ꯑꯗꯨ ꯑꯗꯥ ꯅꯨꯡꯉꯥꯏꯅꯗꯕ ꯀꯩꯝ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤꯗꯤ ꯖꯁ ꯑꯗꯨꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯑꯗꯨ ꯈꯛꯇꯅꯤꯅ ꯃꯥ ꯑꯗꯨꯃꯥꯏꯅ ꯁꯦꯡꯗꯣꯔꯛꯄ ꯍꯥꯏꯇꯥꯔꯦ ꯀ꯭ꯂꯥꯔꯤꯐꯤꯀꯦꯁꯟ ꯑꯃ ꯊꯝꯕ ꯍꯥꯏꯇꯥꯔꯦ ꯂꯥꯜꯂꯦ ꯍꯥꯏꯕꯃꯛꯇꯤ ꯅꯠꯇꯦ ꯑꯗꯨ ꯑꯗꯨ ꯌꯧꯅ ꯈꯔꯗꯤ ꯑꯣꯏꯔꯁꯨ ꯊꯧꯕꯥꯜ ꯇꯨꯗꯦꯅ ꯇꯧꯕꯤꯔꯤꯕ ꯀꯩꯅꯣꯗꯨꯗꯤ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯃꯗꯨꯗ ꯃꯥ ꯂꯥꯜꯂꯤ ꯂꯥꯟꯗꯦ ꯑꯗꯨ ꯑꯗꯥꯒꯤ ꯋꯥ ꯑꯃꯠꯇ ꯅꯠꯇꯕꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯥꯅ ꯄꯤꯔꯛꯄꯗꯣ ꯀ꯭ꯂꯥꯔꯤꯐꯤꯀꯦꯁꯟ ꯑꯃ ꯄꯤꯔꯛꯄ ꯑꯗꯨꯃꯗꯤ ꯌꯥꯝꯅ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯍꯤꯡꯗ ꯀꯩꯅꯣꯁꯦ ꯑꯍꯤꯡ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯍꯥꯏꯇꯥꯔꯦ ꯍꯥꯏꯔꯤꯕ ꯏꯔꯥꯟꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯅꯨꯄꯥꯁꯦ ꯁꯤꯔꯦꯅ ꯃꯌꯥꯝꯅ ꯋꯥ ꯁꯟꯗꯣꯛꯑꯦ ꯁꯟꯗꯣꯛꯑ ꯃꯇꯨꯡꯗ ꯑꯩꯅꯁꯨ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯊꯥꯒꯠꯂꯦ ꯌꯦꯡꯉꯦ ꯀꯅꯥꯒꯨꯝꯕ XYZ ꯑꯃꯅ ꯁꯤꯗ꯭ꯔꯤ ꯇꯧꯁꯟꯅꯔꯤꯅꯦꯅ ꯍꯥꯏꯕ ꯀꯅꯥꯒꯨꯝꯕ XYZꯅ ꯁꯤꯔꯦ ꯈꯣꯠꯂꯦꯅ ꯍꯥꯏꯕ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁꯤꯗ꯭ꯔꯤꯕ ꯍꯥꯏꯕꯁꯦ ꯈꯪꯕ ꯑꯃꯠꯇ ꯅꯠꯇ꯭ꯔꯤ ꯁꯤꯔꯦ ꯍꯥꯏꯅꯗꯤ ꯏꯔꯥꯟꯒꯤ ꯃꯦꯗꯤꯌꯥꯅꯗꯤ ꯂꯣꯏ ꯐꯣꯡꯗꯣꯛꯈ꯭ꯔꯦꯕ ꯀꯅꯥꯅ ꯈꯪꯅꯤ ꯍꯧꯖꯤꯛ ꯁꯤꯔꯦꯅ ꯂꯩꯔꯝꯕꯁꯨ ꯁꯤꯔꯝꯗꯕꯁꯨ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯑꯃꯨꯛ ꯂꯥꯟꯁꯨ ꯂꯣꯏꯁꯤꯟꯈꯤꯕꯁꯨ ꯑꯣꯏꯁꯅꯨ ꯀꯥꯞꯅꯔꯒꯦꯔꯥ ꯄꯨꯡꯇꯨꯝꯒꯩ ꯀꯥꯞꯅꯖꯔꯁꯅꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯩꯈꯣꯏ ꯃꯁꯤ ꯃꯇꯥꯡꯗ ꯑꯩ ꯀꯃꯦꯟ ꯑꯝꯇ ꯄꯤꯔꯣꯏ ꯃꯔꯝꯗꯤ ꯏꯁꯥꯒꯤ ꯏꯔꯝꯗꯝꯒꯤ ꯐꯥꯎꯕꯗ ꯀꯗꯥꯏꯅꯣ ꯍꯥꯏꯅꯤꯡꯉꯥꯏꯁꯤꯗ ꯃꯤꯔꯝꯒꯤꯗꯨꯗ ꯑꯩꯈꯣꯏꯅ ꯌꯥꯎꯁꯜꯂꯨꯕꯒꯤ ꯀꯩꯅꯣꯁꯨ ꯅꯠꯇꯦ ꯌꯦꯁ ꯁꯞꯄꯣꯔꯠ ꯇꯧꯕ ꯑꯩꯅ ꯏꯔꯥꯟ ꯁꯞꯄꯣꯔꯠ ꯇꯧꯕ ꯑꯩꯅ ꯏꯖꯔꯦꯜ ꯁꯞꯄꯣꯔꯠ ꯇꯧꯕ ꯍꯥꯏꯕꯗꯨꯅ ꯇꯣꯉꯥꯟꯕ ꯑꯃꯅꯤ ꯑꯗꯣ ꯑꯩꯅ ꯏꯖꯔꯦꯜ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯍꯦꯛꯇ ꯑꯩ ꯀꯨꯀꯤ ꯁꯞꯄꯣꯔꯠ ꯇꯧꯕꯅꯤ ꯍꯥꯏꯕꯁꯨ ꯂꯥꯟꯒꯅꯤ ꯑꯩꯅ ꯏꯔꯥꯟ ꯁꯞꯄꯣꯔꯠ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯑꯩ ꯍꯦꯛꯇ ꯑꯩꯈꯣꯏ ꯄꯥꯡꯒꯜ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯃꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯅꯤ ꯍꯥꯏꯕꯁꯨ ꯂꯥꯟꯒꯅꯦꯕ ꯃꯁꯤꯗꯤ ꯃꯥꯏ ꯍ꯭ꯌꯨꯃꯦꯅꯤꯇꯦꯔꯤꯌꯟ ꯃꯥꯒꯤ ꯄꯥꯝꯖꯕ ꯃꯥꯒꯤ ꯇꯧꯍꯟꯅꯤꯡꯕ ꯃꯥꯏ ꯀꯩꯅꯣꯅꯦꯕ ꯁꯤꯗ ꯑꯗꯨꯗ ꯍꯦꯛꯇ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯁꯦꯟꯁꯦ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯕꯒꯤ ꯈꯔ ꯑꯩ ꯎꯖꯔꯝꯃꯦꯕ ꯄꯣꯁ ꯈꯔꯗ ꯃꯁꯤꯗꯨ ꯌꯥꯝ ꯂꯥꯟꯕ꯭ꯔꯥꯅ ꯈꯜꯂꯤ ꯇꯁꯦꯡꯅꯀꯣ ꯌꯥꯝ ꯇꯁꯦꯡꯅ ꯃꯁꯤꯁꯨ ꯂꯥꯟꯕ꯭ꯔꯥꯅ ꯈꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯕꯗꯤ ꯃꯥꯒꯤ ꯑꯄꯥꯝꯕꯗ ꯏꯔꯥꯟꯗ ꯁꯞꯄꯣꯔꯠ ꯇꯧꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯏꯖꯔꯦꯜꯗ ꯁꯞꯄꯣꯔꯠ ꯇꯧꯒꯦꯔꯥ ꯃꯥꯏ ꯑꯄꯥꯝꯕꯗ ꯁꯞꯄꯣꯔꯠ ꯇꯧꯒꯦꯔꯥ ꯇꯧꯖꯁꯅꯣꯕ ꯑꯗꯣ ꯑꯩꯈꯣꯏ ꯃꯁꯦꯟꯗꯁꯨ ꯑꯃꯨꯛ ꯌꯦꯠꯅꯗꯅ ꯈꯣꯠꯅꯗꯅ ꯁꯤꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀ꯭ꯔꯤꯌꯦꯠ ꯇꯧꯕꯒꯤꯁꯤꯗꯤ ꯌꯥꯝ ꯐꯠꯇꯕ꯭ꯔꯥ ꯌꯥꯝ ꯂꯥꯟꯕ꯭ꯔꯥꯅ ꯈꯜꯂꯦꯕ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯃꯌꯥꯝ ꯈꯪꯉꯤꯀꯣ ꯍꯥꯏꯕꯗꯤ ꯏꯁꯥꯒꯤ ꯏꯔꯝꯗꯝꯒꯤ ꯂꯥꯟ ꯐꯥꯎꯕꯗ ꯇꯪꯗꯨ ꯂꯩꯇꯥꯗ꯭ꯔꯤꯕꯅꯦꯕ ꯃꯗꯨꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯃꯨꯛ ꯌꯦꯠꯅꯗꯅ ꯑꯗꯒꯤꯗꯤ ꯁꯦꯡꯅ ꯍꯥꯏꯔꯒꯦ ꯃꯩꯇꯩꯒ ꯀꯨꯀꯤꯒ ꯑꯃꯨꯛ ꯌꯦꯠꯅ ꯑꯗꯒꯤꯗꯤ ꯀꯨꯀꯤꯒ ꯀꯩꯅꯣꯒ ꯀꯔꯤ ꯄꯥꯡꯒꯜꯒ ꯌꯦꯠꯅ ꯄꯥꯡꯒꯜꯒ ꯃꯩꯇꯩꯒ ꯑꯃꯨꯛ ꯌꯦꯠꯅ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯁꯔꯥꯎꯟꯗꯤꯡ ꯆꯠꯂꯒ ꯍꯦꯛꯇ ꯄꯪꯌꯦꯠꯇ ꯌꯦꯠꯅꯕꯁꯤꯗꯤ ꯁꯤꯗꯤ ꯀꯥꯟꯅꯗꯕ꯭ꯔꯥꯅ ꯈꯜꯂꯦ ꯑꯟꯅꯦꯁꯦꯁꯔꯤꯅꯦꯅ ꯈꯜꯂꯦ ꯀꯣ ꯁꯤꯗ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯕꯗꯣ ꯏꯖꯔꯦꯜꯗ ꯁꯞꯄꯣꯔꯠ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯀꯨꯀꯤ ꯖꯣꯃꯤꯁꯤꯡ ꯑꯩꯈꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯏ ꯍꯥꯏꯕꯁꯨ ꯂꯥꯟꯒꯅꯤ ꯑꯗꯨꯒ ꯏꯔꯥꯟ ꯁꯞꯄꯣꯔꯠ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯃꯨꯁꯂꯤꯝ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯏ ꯍꯥꯏꯕꯁꯨ ꯂꯥꯟꯒꯅꯤ ꯁꯤꯗꯤ ꯃꯥꯒꯤ ꯄꯥꯝꯖꯕ ꯇ꯭ꯔꯦꯠ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯐꯨꯠꯕꯣꯜ ꯑꯃ ꯁꯥꯟꯅꯔꯦ ꯍꯥꯏꯔꯁꯤꯅꯦ ꯐꯨꯠꯕꯣꯜꯗꯣ ꯄꯣꯔꯇꯨꯒꯜꯒ ꯑꯥꯔꯖꯦꯟꯇꯤꯅꯥꯒ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯩ ꯄꯣꯔꯇꯨꯒꯜ ꯃꯤꯆꯪ ꯆꯪꯉꯤ ꯍꯥꯏꯗꯨꯅ ꯑꯥꯔꯖꯦꯟꯇꯤꯅꯥ ꯃꯤꯆꯪ ꯆꯪꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕ ꯃꯈꯣꯏ ꯀꯝꯃꯨꯅꯤꯇꯤꯗꯨ ꯃꯤꯆꯪ ꯆꯪꯉꯤ ꯍꯥꯏꯕꯗꯤ ꯂꯥꯟꯒꯅꯦꯕ ꯃꯁꯤꯗꯤ ꯃꯥꯏ ꯀꯟꯇ꯭ꯔꯤꯗꯨ ꯃꯤꯆꯪ ꯆꯪꯖꯕꯒꯤ ꯋꯥꯈꯛꯇꯅꯦꯕ ꯃꯁꯤꯗ ꯁꯤꯔꯥꯟꯅꯅ ꯑꯩꯈꯣꯏ ꯃꯁꯦꯟꯗ ꯍꯦꯛꯇ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯕ ꯑꯗꯨ ꯇꯧꯕꯗꯤ ꯄ꯭ꯂꯤꯖ ꯇꯧꯕꯤꯒꯅꯨ ꯀꯩꯁꯨ ꯅꯠꯇꯕ ꯄꯣꯠꯁꯤꯗꯀꯣ ꯀꯩꯁꯨ ꯅꯠꯇꯕ ꯄꯣꯠ ꯊꯨꯠ ꯂꯥꯎꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯂꯥꯟꯁꯤ ꯐꯥꯎꯕꯗ ꯀꯅꯥꯅꯣ ꯄꯉꯥꯡ ꯉꯥꯡꯅꯔꯒ ꯇꯧꯔ ꯈꯣꯠꯄ ꯑꯁꯤ ꯑꯅꯥ ꯃꯌꯥꯝ ꯌꯥꯎꯔꯤꯅꯤ ꯃꯈꯣꯏꯗꯤ ꯃꯤ 50 ꯆꯥꯝꯃ ꯈꯛꯀꯤ ꯋꯥꯅꯤ ꯁꯤꯔꯤꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯣꯏꯅ ꯔꯤꯄꯣꯔꯠꯇ ꯐꯪꯉꯤꯁꯦ ꯃꯣꯏꯅ ꯆꯨꯝꯕ ꯂꯥꯟꯕꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤꯗꯤ ꯁꯤꯔꯤꯁꯦ ꯀꯝꯃꯨꯅꯤꯇꯤ ꯑꯅꯤꯗ ꯁꯤꯔꯤꯁꯦ ꯃꯤ 100 ꯃꯨꯛ ꯁꯨꯔꯝꯃꯅꯦꯕ ꯑꯩꯅ ꯈꯟꯖꯕꯗ ꯐꯪꯗꯕ ꯁꯤꯕ ꯈꯣꯠꯄ ꯄꯥꯗꯕ ꯃꯌꯥꯝꯁꯨ ꯂꯩꯔꯝꯒꯅꯦꯕ ꯃꯤ 100 ꯃꯨꯛ ꯁꯤꯔꯝꯅꯦ ꯄꯤꯛꯈ꯭ꯔꯕ ꯁ꯭ꯇꯦꯠꯁꯤꯗ ꯄꯤꯛꯈ꯭ꯔꯕ ꯃꯅꯨꯡꯁꯤꯗ ꯑꯩ ꯍꯦꯜꯂꯝꯃꯅꯦꯕ ꯑꯩ ꯐꯖꯅ ꯑꯩꯗꯤ ꯄꯥꯗꯦꯀꯣ ꯁꯦꯡꯅ ꯑꯗꯣ ꯁꯤꯐꯥꯎꯕꯗ ꯀꯅꯥꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯀꯌꯥꯝ ꯀꯟꯅ ꯔꯦꯁꯄꯣꯟꯁ ꯂꯧꯕꯤꯔꯛꯑꯒꯦꯕ ꯑꯗꯨꯗ ꯅꯪꯅ ꯐꯅ ꯂꯥꯎꯔꯒꯁꯨ ꯅꯪꯅ ꯑꯩꯅ ꯐꯅ ꯂꯥꯎꯔꯒꯁꯨ ꯍꯥꯏꯔꯤꯕ ꯏꯔꯥꯟꯅ ꯇꯥꯒꯗꯕ ꯅꯠꯇꯦ ꯍꯥꯏꯔꯤꯕ ꯏꯖꯔꯦꯜꯅ ꯇꯥꯒꯗꯕ ꯅꯠꯇꯦ ꯌꯥꯝ ꯅꯦꯁꯦꯁꯔꯤ ꯑꯣꯏꯁꯤꯅꯤꯗ ꯃꯗꯨꯗ ꯊꯥꯗꯒꯗꯕ ꯏꯐꯠꯇꯣ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯁꯤꯗ ꯀꯨꯀꯤꯅ ꯀꯩꯗꯧꯔꯛꯏ ꯀꯅꯥꯅ ꯌꯦꯛꯅꯕꯅ ꯀꯅꯥ ꯀꯩꯗꯧꯔꯛꯏ ꯍꯥꯏꯕꯗꯣ ꯑꯗꯣꯝꯗꯒꯤ ꯊꯥꯗꯕꯅ ꯐꯕ꯭ꯔꯥꯅ ꯈꯜꯂꯦꯕ ꯁꯞꯄꯣꯔꯠ ꯇꯧꯕꯗꯤ ꯏꯁꯥ ꯃꯣꯔꯦꯜꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯁꯞꯄꯣꯔꯠ ꯇꯧꯅꯧ ꯑꯗꯨꯕꯨ ꯍꯦꯛꯇ ꯅꯪꯅ ꯑꯗꯨ ꯑꯣꯏꯕꯒꯤ ꯅꯪꯅ ꯃꯥ ꯑꯣꯏꯕꯒꯤ ꯅꯪꯅ ꯑꯗꯨ ꯑꯣꯏꯕꯒꯤ ꯅꯪꯗꯤ ꯄꯥꯡꯒꯜꯅꯤ ꯑꯗꯨꯅ ꯃꯥ ꯁꯞꯄꯣꯔꯠ ꯇꯧꯕꯅꯤ ꯑꯁ ꯅꯪꯗꯤ ꯑꯗꯨ ꯑꯣꯏꯕꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕꯅꯤ ꯅꯪꯗꯤ ꯀꯨꯀꯤ ꯑꯣꯏꯕꯒꯤ ꯏꯖꯔꯦꯜ ꯁꯞꯄꯣꯔꯠ ꯇꯧꯕꯅꯤꯅ ꯍꯦꯛꯇ ꯍꯧꯖꯤꯛ ꯀꯩꯅꯣꯒ ꯀꯨꯀꯤ ꯀꯥꯡꯕꯨꯁꯤꯡꯒ ꯀꯩꯅꯣꯒ ꯖꯣꯃꯤ ꯅꯠꯇ꯭ꯔꯒ ꯀꯨꯀꯤ ꯀꯥꯡꯕꯨꯒ ꯄꯥꯡꯒꯜꯒ ꯌꯦꯠꯅꯕꯗꯨ ꯊꯦꯡꯅꯈ꯭ꯔꯦꯕ ꯑꯃꯨꯛ ꯍꯧꯖꯤꯛꯇꯅꯦ ꯑꯗꯨ ꯊꯦꯡꯅꯕꯗꯩꯅ ꯑꯩꯅ ꯊꯥꯔꯛꯏꯁꯦ ꯃꯩꯇꯩꯕꯨ ꯌꯥꯎꯗ꯭ꯔꯦ ꯑꯃꯨꯛ ꯌꯥꯝ ꯁꯦꯡꯅ ꯑꯩꯅ ꯍꯥꯏꯖꯩ ꯁꯤꯗ ꯌꯥꯝꯅ ꯑꯗꯨ ꯑꯗꯥꯒꯤ ꯀꯥꯟꯅꯗꯦ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯃꯩꯇꯩ ꯃꯔꯛꯇꯁꯨ ꯄꯥꯡꯒꯜ ꯃꯔꯛꯇꯁꯨ ꯍꯥꯏꯔꯤꯕ ꯀꯨꯀꯤ ꯖꯣꯒꯤꯗꯤ ꯑꯩ ꯄꯜꯂꯔꯣꯏꯒꯦ ꯍꯥꯏꯔꯤꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯀꯥꯟꯅꯗꯕ ꯑꯟꯅꯦꯁꯦꯁꯔꯤꯗ ꯌꯦꯠꯅꯗꯅ ꯈꯣꯠꯇꯅ ꯇꯧꯒꯅꯨ ꯏꯔꯝꯗꯝꯒꯤꯗꯃꯛꯇ ꯍꯥꯟꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯨ ꯏꯔꯝꯗꯝꯗ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯩꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯃꯌꯥꯝꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯒ ꯀꯔꯤꯅ ꯐꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯈꯟꯅꯕꯅ ꯐꯩ ꯑꯗꯨ ꯅꯠꯇꯕ ꯁꯤꯔꯥꯟ ꯇꯨꯔꯥꯟ ꯏꯖꯔꯦꯜꯒ ꯕꯣꯝ ꯄꯣꯈꯥꯏꯔꯒ ꯁꯤꯗ ꯄꯣꯈꯥꯏꯕꯒꯤ ꯇꯥꯏꯞꯇ ꯇꯧꯕꯁꯤ ꯂꯥꯜꯂꯤꯁꯤꯅꯤꯗ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯦ ꯑꯗꯨ ꯊꯝꯒꯦꯅ ꯁꯨꯝ ꯀꯩꯅꯣ ꯇꯧꯖꯔꯛꯄꯅꯤ ꯑꯩ ꯁꯨꯝ ꯕꯤꯠꯇ ꯍꯥꯏꯇꯥꯔꯦ ꯃꯁꯤꯗꯤ ꯕꯤꯠꯅꯤꯀꯣ ꯉꯁꯤꯁꯦ ꯑꯍꯥꯎꯕ ꯑꯃ ꯆꯥꯒꯦꯅ ꯇꯧꯕꯅꯤ
ꯑꯗꯨꯒ ꯑꯩꯅ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯂꯝꯕꯤ ꯊꯠꯂꯝꯃꯒꯗꯤ ꯄꯩꯁꯥ ꯈꯔ ꯄꯤꯕꯤꯌꯣꯅ ꯑꯩꯒꯤ ꯅꯨꯄꯤꯅ ꯄꯩꯁꯥꯁꯦ ꯑꯆꯣꯏꯕ 50 ꯆꯞꯄꯤ 10 ꯆꯞꯄꯤ ꯈꯔ ꯄꯤꯔꯛꯑꯦ ꯄꯤꯔꯛꯏꯕ ꯄꯣꯠꯇꯣ ꯀꯅꯥꯝ ꯊꯠꯂꯝꯗ꯭ꯔꯦ ꯂꯝꯕꯤꯗ ꯊꯠꯂꯝꯗ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯄꯨꯔ ꯂꯥꯛꯑꯦ ꯑꯗꯣ ꯑꯩ ꯍꯟꯕꯗ ꯍꯣꯔꯦꯟ ꯀꯔꯤꯒꯨꯝꯕ ꯏꯆꯦ ꯏꯆꯟꯁꯤꯡꯅ ꯄꯩꯁꯥ ꯊꯠꯂꯝꯕ ꯂꯩꯔꯒꯗꯤ ꯑꯩ ꯊꯃꯣꯏ ꯁꯦꯡꯅ ꯑꯗꯨꯝ ꯄꯤꯔꯝꯒꯅꯤ ꯇꯧꯕꯇꯕꯨ ꯐꯣꯔꯁꯐꯨꯜꯂꯤꯗꯤ ꯄ꯭ꯂꯤꯖ ꯇꯧꯕꯤꯔꯛꯀꯅꯨ ꯑꯩꯅ ꯑꯉꯝꯕ 10 ꯑꯣꯏꯕ ꯌꯥꯏ 10 ꯑꯣꯏꯕ ꯌꯥꯏ 50 ꯑꯣꯏꯕ ꯌꯥꯏ ꯄꯥꯡꯕ ꯃꯇꯝꯗ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯕꯤꯌꯨ ꯑꯗꯨꯒ ꯁꯤꯒꯤ ꯑꯩ ꯍꯥꯏꯖꯔꯤꯁꯦ ꯐꯣꯔꯁꯇ ꯇꯧꯏ ꯈꯣꯠꯂꯦꯅ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦ ꯑꯗꯨꯒ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯏꯆꯦ ꯏꯆꯟꯁꯤꯡꯕꯨ ꯆꯍꯤ ꯑꯃꯗ ꯑꯃꯨꯛꯇꯪ ꯊꯣꯛꯄ ꯊꯧꯗꯣꯛꯅꯤꯅ ꯆꯍꯤ ꯑꯃꯗ ꯊꯣꯛꯉꯝꯗꯅ ꯍꯥꯏꯕꯗꯤ ꯀꯨꯏꯔꯕ ꯃꯇꯨꯡꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯍꯧꯖꯤꯛꯁꯦ ꯈꯔ ꯄꯤꯁ ꯑꯣꯏꯔꯦꯅ ꯊꯥꯕꯜ ꯑꯃ ꯁꯤꯟꯕ ꯃꯇꯝꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯑꯩ ꯇꯁꯦꯡꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕꯗꯤ ꯀꯩꯝ ꯀꯥꯏꯕ ꯂꯩꯇꯦꯕ ꯐꯣꯔꯁ ꯑꯣꯏꯅ ꯅꯝꯐꯨꯗ ꯄꯤꯗ ꯌꯥꯔꯣꯏ ꯄꯤꯗ꯭ꯔꯒꯗꯤ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯕ ꯀꯩꯅꯣꯁꯤꯗꯤ ꯄ꯭ꯂꯤꯖ ꯃꯁꯤꯗꯪꯗꯤ ꯇꯧꯕꯤꯒꯅꯨ ꯑꯗꯨꯒ ꯆꯠꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯌꯥꯎꯔꯒꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯑꯗꯨꯝ 10ꯔ 10ꯂ ꯑꯗꯨꯝ ꯄꯤꯕꯤꯌꯨ ꯄꯥꯡꯕꯤꯌꯨ ꯃꯗꯨꯗ ꯄꯥꯡꯊꯣꯛꯄꯗ ꯃꯥꯡꯖꯕ ꯀꯩꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯊꯥꯕꯜꯁꯤꯁꯨ ꯆꯣꯡꯗ ꯌꯥꯗꯦ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯆꯣꯡꯅꯤꯡꯕ ꯃꯤꯅ ꯆꯣꯡꯖꯁꯅꯨ ꯆꯣꯡꯅꯤꯡꯗꯕ ꯃꯤꯅ ꯆꯣꯡꯖꯁꯅꯨ ꯑꯩꯗꯤ ꯁꯨꯡꯆꯣꯡ ꯆꯣꯡꯗꯦ ꯆꯣꯡꯁꯨ ꯆꯣꯡꯉꯣꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯃꯈꯣꯏꯗꯗꯤ ꯏꯟꯀꯔꯦꯖ ꯇꯧꯁꯤ ꯑꯗꯨꯒ ꯏꯟꯀꯔꯦꯖ ꯇꯧꯕ ꯍꯥꯏꯅ ꯍꯦꯛꯇ ꯃꯣꯏꯗ ꯇ꯭ꯔꯣꯜ ꯇꯧꯕꯤꯕ ꯈꯣꯠꯄꯤꯕꯁꯨ ꯐꯠꯇꯦꯅ ꯈꯟꯖꯩ ꯃꯁꯤ ꯍꯥꯏꯗꯨꯅ ꯑꯩ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯏꯔꯥꯡ ꯐꯔꯥꯡꯗ ꯄꯥꯝꯕꯒꯤ ꯋꯥ ꯅꯠꯇꯦ ꯁꯤꯗꯤ ꯏꯔꯥꯡ ꯈꯨꯠꯀꯤ ꯋꯥ ꯅꯠꯇꯦ ꯁꯤ ꯑꯩꯅ ꯄꯣꯁ ꯃꯌꯥꯝ ꯑꯃ ꯁꯤꯌꯔ ꯇꯧꯔꯒꯁꯨ ꯍꯥꯏꯔꯤꯕ ꯊꯤꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯌꯔ ꯇꯧꯕꯅꯤ ꯍꯥꯏꯔꯤꯕ ꯀꯩꯅꯣꯗꯨ ꯑꯣꯏꯅ ꯑꯩꯈꯣꯏꯗꯤ ꯄꯣꯁ ꯇꯧꯕꯅꯤ ꯑꯗꯨꯅ ꯅꯝꯐꯨꯗ ꯅꯤꯕ ꯃꯤ ꯑꯃꯠꯇꯗꯤ ꯁꯄꯣꯔꯠ ꯁꯨꯡꯇꯧ ꯇꯧꯔꯣꯏ ꯃꯗꯨꯗꯤ ꯊꯤꯅ ꯉꯥꯡꯉꯛꯀꯅꯤ ꯊꯤꯅ ꯆꯩꯔꯛꯀꯅꯤ ꯊꯤꯅ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯅ ꯊꯃꯣꯏ ꯁꯦꯡꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯨ ꯍꯥꯏꯌꯨ ꯏꯆꯦ ꯏꯆꯟꯁꯤꯡꯅ ꯑꯗꯨꯗ ꯁꯣꯏꯗꯅ ꯄꯥꯡꯕꯤꯔꯝꯒꯅꯤ ꯃꯗꯨꯗ ꯌꯥꯝꯅ ꯃꯨꯛꯅꯗꯅ ꯈꯣꯠꯇꯅ ꯇꯧꯕꯤꯒꯅꯨ ꯑꯗꯨꯒ ꯅꯨꯄꯥꯁꯤꯡ ꯑꯣꯏꯒꯦꯔꯥ ꯑꯍꯟꯁꯤꯡ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯏꯃꯥꯁꯤꯡ ꯑꯣꯏꯒꯦꯔꯥ ꯑꯃꯍꯦꯛꯇꯅ ꯆꯠꯄ ꯃꯇꯝꯗꯁꯨ ꯒꯥꯔꯤ ꯀꯟ ꯊꯧꯕꯤꯒꯅꯨ ꯑꯗꯨꯗꯨꯅ ꯒꯥꯔꯤ ꯀꯟ ꯊꯧꯕꯗꯅ ꯂꯨꯄꯥ 10ꯗꯣ ꯁꯦꯞ ꯑꯣꯏꯅ ꯍꯣꯠꯅꯕꯗ ꯂꯨꯄꯥ 10ꯗꯣ ꯁꯦꯞ ꯑꯣꯏꯅ ꯍꯣꯠꯅꯕꯗ ꯂꯨꯄꯥ 50 100ꯗꯣ ꯁꯦꯞ ꯑꯣꯏꯅ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯒꯥꯔꯤꯗꯨꯅ ꯁ꯭ꯄꯤꯗꯇꯨꯅ ꯀꯟꯅ ꯊꯧꯒꯠꯂꯛꯄꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯪꯍꯧꯗꯅ ꯍꯥꯏꯔꯤꯕ ꯂꯩꯁꯥꯕꯤ ꯏꯆꯦ ꯏꯆꯟꯁꯤꯡꯗꯨꯅ ꯊꯣꯛꯂꯛꯑꯒ ꯐꯠ ꯂꯥꯎꯅ ꯊꯠꯂꯨꯕ ꯃꯇꯝꯗ ꯊꯣꯝꯃꯕꯁꯨ ꯌꯥꯏ ꯊꯣꯝꯕ ꯃꯇꯝꯗ 10 ꯇꯤꯡꯗꯅꯕ ꯍꯣꯠꯅꯕꯗ ꯂꯥꯛ ꯇꯤꯡꯉꯛꯄꯁꯨ ꯌꯥꯏ ꯂꯤꯁꯤꯡ ꯇꯤꯡꯉꯛꯄꯁꯨ ꯌꯥꯏ ꯃꯔꯝ ꯑꯗꯨꯅ ꯒꯥꯔꯤꯗꯨ ꯇꯞꯅ ꯇꯞꯅ ꯊꯧꯕꯤꯌꯨ ꯃꯁꯤ ꯑꯩ ꯃꯦꯁꯦꯖꯇꯨ ꯄꯤꯖꯔꯤ ꯁꯣ ꯑꯩ ꯌꯥꯎꯁꯪꯒ ꯃꯔꯤ ꯂꯩꯅꯅ ꯑꯕꯦꯔ ꯂꯣꯏ ꯇꯣꯛꯊꯣꯛꯈ꯭ꯔꯒ ꯑꯕꯦꯔ ꯇꯩꯅꯕ ꯈꯣꯠꯅꯕ ꯂꯣꯏꯅ ꯇꯣꯛꯊꯣꯛꯈ꯭ꯔꯒ ꯁ꯭ꯄꯣꯔꯠꯇ ꯃꯥꯏ ꯑꯣꯟꯁꯤꯟꯕꯤꯌꯨ ꯁꯥꯟꯅ ꯈꯣꯠꯅꯕꯗ ꯃꯥꯏ ꯑꯣꯟꯁꯤꯟꯕꯤꯌꯨ ꯑꯗꯨꯒ ꯊꯥꯕꯜ ꯆꯣꯡꯕꯗꯁꯨ ꯉꯥꯎꯗꯅ ꯐꯩꯗꯅ ꯈꯣꯠꯇꯅ ꯇꯧꯕꯤꯒꯅꯨ ꯏꯃꯨꯡ ꯃꯅꯨꯡ ꯋꯥꯍꯟꯕꯤꯒꯅꯨ ꯏꯃꯨꯡ ꯃꯅꯨꯡꯗ ꯅꯤꯁꯥ ꯆꯥꯁꯤꯜꯂꯒ ꯈꯣꯠꯂꯒ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯂꯒ ꯊꯛꯆꯤꯟ ꯆꯥꯁꯤꯜꯂꯒ ꯅꯨꯄꯤ ꯑꯉꯥꯡꯗ ꯀꯔꯟ ꯇꯧꯕꯁꯨ ꯇꯧꯕꯤꯒꯅꯨ ꯃꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯝꯗꯣꯛꯄ ꯑꯃ ꯆꯪꯉꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯁꯦꯝꯗꯣꯛꯄ ꯑꯃ ꯃꯊꯧ ꯌꯥꯝ ꯇꯥꯕ꯭ꯔꯥꯅ ꯈꯜꯂꯤ ꯃꯁꯤ ꯑꯩ ꯍꯥꯏꯌꯦꯅ ꯌꯥꯝꯅ ꯍꯩꯄꯥ ꯁꯤꯡꯕ ꯑꯩ ꯏꯊꯧ ꯅꯠꯇꯅ ꯏꯊꯧ ꯁꯥꯕꯁꯨ ꯑꯣꯏꯕ ꯌꯥꯏ ꯃꯔꯝ ꯑꯗꯨꯅ ꯌꯥꯎꯁꯪꯁꯤꯒꯤ ꯆꯞ ꯆꯥꯕꯤ ꯋꯥꯍꯟꯊꯣꯛ ꯑꯩꯈꯣꯏꯗ ꯑꯩ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯆꯞ ꯆꯥꯕꯤ ꯈꯪꯖꯗ꯭ꯔꯦ ꯑꯗꯨꯅ ꯁꯥꯟꯅꯕꯒꯤ ꯂꯝꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯒ ꯑꯉꯥꯡꯁꯤꯡꯕꯨ ꯇꯤꯡꯖꯪ ꯀꯥꯏꯖꯪꯗꯕ ꯑꯐꯕ ꯑꯗꯒꯤꯗꯤ ꯇꯦꯂꯦꯟ ꯍꯟ ꯇꯧꯊꯣꯛꯄ ꯀꯅꯥꯅ ꯐꯖꯕ ꯑꯗꯒꯤꯗꯤ ꯀꯅꯥꯅ ꯀꯩ ꯐꯖꯕ ꯀꯥꯏꯗ ꯁꯥꯟꯅꯕ ꯊꯥꯖꯟꯕ ꯌꯥꯏ ꯁꯤ ꯍꯦꯛ ꯂꯣꯏꯕꯒ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯏꯁꯥꯃꯛꯁꯨ ꯁ꯭ꯄꯣꯔꯠꯇꯒꯤ ꯍꯥꯏꯕꯗꯤ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯇꯒꯤ ꯍꯧꯔꯒ ꯉꯁꯤ ꯀꯣꯆ ꯑꯣꯏꯕ ꯉꯝꯃꯤꯕꯅꯤ ꯌꯥꯎꯁꯪꯗꯣ ꯌꯥꯎꯔꯝꯗ꯭ꯔꯒꯗꯤ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯇꯣ ꯌꯥꯎꯔꯝꯗ꯭ꯔꯒꯗꯤ ꯑꯩ ꯀꯣꯆ ꯑꯣꯏꯔꯝꯗꯕꯁꯨ ꯌꯥꯏ ꯑꯩꯅ ꯁꯤ ꯍꯥꯏꯌꯦꯗꯅ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯣꯏꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯣꯏꯕ ꯍꯥꯏꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦ ꯑꯗꯨꯗꯨꯅ ꯁ꯭ꯄꯣꯔꯠꯁꯦ ꯑꯕꯦꯔ ꯇꯩꯅꯕ ꯅꯨꯄꯤ ꯑꯉꯥꯡꯗ ꯀꯔꯟ ꯇꯧꯕ ꯅꯨꯄꯤ ꯑꯉꯥꯡꯗ ꯏꯀꯥꯏ ꯍꯪꯒꯣꯏꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯃꯁꯥꯗ ꯁꯣꯛꯑꯒ ꯑꯕꯦꯔ ꯇꯩꯁꯟꯕꯒꯨꯝꯕ ꯑꯗꯒꯤꯗꯤ ꯄꯥꯏꯕꯝ ꯆꯥꯗꯅ ꯄꯥꯏꯔꯒ ꯑꯕꯦꯔ ꯇꯩꯁꯟꯕꯒꯨꯝꯕ ꯃꯐꯝ ꯆꯥꯗꯕ ꯁꯤꯒꯨꯝꯕꯁꯦ ꯁꯤꯗꯩ ꯅꯥꯊꯩꯕꯤꯌꯨ ꯃꯁꯤꯒꯨꯝꯕꯁꯦ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕꯁꯦ ꯁꯤꯁꯨ ꯑꯩ ꯃꯦꯁꯦꯖ ꯊꯃꯣꯏ ꯁꯦꯡꯅ ꯄꯤꯖꯔꯤ ꯑꯗꯨꯅ ꯑꯐꯕ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯇꯤ ꯑꯣꯏꯕ ꯄꯤꯁ ꯑꯣꯏꯕ ꯑꯗꯨꯁꯨ ꯑꯣꯏꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯦ ꯑꯃꯨꯛꯀ ꯍꯟꯅ ꯑꯩ ꯃꯤꯌꯥꯝ ꯃꯐꯝꯗ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯈꯜꯁꯨ ꯊꯝꯖꯔꯤ ꯊꯦꯡꯛ ꯌꯨ ꯑꯣꯜ ꯃꯌꯥꯝ ꯌꯥꯏꯐꯃꯤꯟꯅꯔꯁꯤ